Bangladeshta International Crime Tribunal na Hanagi Prime Minister Sheikh Hasina amade mahakka loinariba anigi mathakta Meeoibagi Maiyokta Chathaba crime gi rai Laothokhre sedriba fawba thori yanbagi rai adu haukiba kumjali singaniga kunga marige July dagi August fawba chathakiba Bangladesh ki akanba ihau namthanabu hotnabada Hanagi Prime Minister Sheikh Hasina amade Home Minister Asaduzaman Khan kamanna irang haurakliba singe Maiyokta genocide yauna Meeoibagi punsigi Maiyokta makhal makha kayagi crime sing sathaki haibagi maralda hairiba sibagi chirak ase pikibane Bangladesh ka kinatana maling bilebak singi manungda landmark judgment ama oihorogadaba tribunal asige wayel adu ngarang numit yungba matung pung 12 kuntra rom tarakpa aduaida Bangladesh television gi khuthangda court room dagi live telecast tawduna malem gi mipung khodimakta yenghan ki haide panba yabadi justice MD Kolam Mortuja Mazumdar na luchingba judge ahungi panel aduna hanigi prime minister Sheikh Hasina amadi home minister Asaduzaman Khan kaman gi mathakta rai laukthoknaba numit lepkibaga loinana daka sinba thungbada ngak senbagi akanwa cheksin thorang lokhatkibani